ꯅ꯭ꯌꯨꯁ ꯄꯥꯎꯗꯝ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯅꯣꯡꯃꯥꯏꯊꯦꯝ ꯀꯥꯖꯜꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯄꯤꯖꯔꯤ꯫ All Manipur Working Journalists Union (AMJU) Golden Jubilee ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ First Journalist Shooting Competition ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯑꯅꯧꯕ ꯇꯦꯛꯅꯣꯂꯣꯖꯤ ꯀꯌꯥ ꯂꯥꯛꯂꯕꯁꯨ ꯈꯕꯔ ꯄꯥꯎꯖꯦꯜ ꯆꯦ ꯑꯁꯤꯗꯤ ꯃꯨꯠꯄ ꯅꯥꯏꯔꯔꯣꯏ ꯍꯥꯏꯅ MP ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕꯅ ꯍꯥꯏꯈ꯭ꯔꯦ꯫ Consumers Right ꯀꯤ ꯃꯇꯥꯡꯗ ꯑꯦꯋꯥꯔꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯍꯦꯖꯕꯣꯂꯥꯅ ꯏꯖꯔꯦꯜꯗ ꯂꯃꯟ ꯈꯨꯝꯕꯒꯤ ꯑꯦꯇꯦꯛ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ꯫ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯄꯤꯖꯔꯤ꯫ All Manipur Working Journalists Union (AMJU) ꯆꯍꯤ 50 ꯁꯨꯔꯛꯄ ꯒꯣꯜꯗꯟ ꯖꯨꯕꯤꯂꯤꯒ ꯃꯔꯤ ꯂꯩꯅꯅ Manipur Rifle Association (MRA)ꯒ ꯈꯨꯠꯁꯝꯅꯗꯨꯅ First Journalist Shooting Competition ngasi Imphal Westki lamsang tawthongda leiba MRA Shooting Range pangthokre. Tharom aduda Wangkhai Kendragi MLA Thangjam Arun Kumar, AMJU gi President Bijoy Kakching Tabam, Manipur Rifles Association gi President Moirangthem Rasandra Singh amadi Imphal West ki SP KSS Sivakantana mathang sitna athoiba mithunglen Tharomapu amadi akhanaba mithunglen oina saru yaki. Tharomga mari leinana Wangkhai Kendragi MLA Thangjam Arun Kumar na hai masana khudingmak toina practice tawba yamna mathau tai masigi manungda shooting haiba masana asi hena practice tawba ama changi amadi aruba masana amani haina lawi amjuna asigumba masana shida journalist singi oiba competition pangthokani haina pau tabada angakpa amadi oiki adubu games and sport khagtagi wari natana asigumba tharom ama sinduna amaga gi marakta nungsi sanaba apunbagi oiba wakhalon sagatpa amasung mateng tongminaduna lamda masida santi purakna baga doinana AMJU chahi 50 surakpagi nungaibagi pandamda pangthokpani haina lawi journalist haiba sinphamda leibasing asi hard work tawba patience leiba amadi micham praja singda mit nakong oigadaba pau sing pibiduna tawriba thodang asi haininga leitena thagatli phongdokhi tawbisi aduna journalist kumba sigi sinphamda leibasing sidi koina khangi duki matik patient leiba duki matik hard work tawba duki matik waba ekoi praja miyam da koina phangba koina changba micham praja na changba yadaba khangbu udaba miyam ama journalist na chobo thodang lobi da kanda madui knowledge miyam si yohon bidi ne koi miyam praja sigi mina song ojari bani na sigi profession da leibi ba ko maksi ai mai kai dage duki matik ai thagat chai sok chai ai tare Tharam aduda AMJU gi President Bijoy Kakching Tabam na hai Nomai kapagi masana asi wakal amadi isada yauriba endurance aduga yamna mari linaba amakhakni loinana target aduda wakal chumna pana bahotna bahaibasi yamna darkar oi maram asina masana asida thawai yauriba singna hotna ba ama changi aikoina karigumba thabak ama tawbada aikoina pamliba target adu yauna ba hotna ba haibasi yamna maru oi Paumigi sinphamda leiriba singnasu aikoina miyamda piriba pau asi marik chumna yahonnaba hotnaba haibasisu paumi singi mathau amani phangdokhi competition asida pistol amadi rifle gi shooting da paumi nupi amadi nupa kayana saru yari masi daka oi adu masi adu koi paumi sisu masi koi honaba takai nande koi thawa pudimok tokanda koi target to the sabchana yonana ba sabchana pana ba paumukta ira su akoina paudu ira matamda pausina kari message pigado ge se koi prajada miyam da sakarda koi khangali madu pina na bokona madu koi thawni aduna shooting competition ase Bisnupur district amadi Churachandpur district ta leiba New Kanan village area Awang Bazar gi Pangal lamkhaida CDO Bisnupur Loktak police station gi nupi police gi team Bisnupur police station amadi police station asigi reserve line gi nupi police apunba kangbu A32 battalion CRPF ki apunba team na operation jathakre hariba search operation adu ngasi ayuk pung 3:03 dagi hauraga ayuk pung 3:09 fawba jathaki maduda apunba yumthong humudra amadi miyoi chama yankhani thoirom wahang pahong jathaki adubu apha apundi yaukhide hairi Indian Medical Association IMA Southeast Manipur branch na WHO Manipur gi sponsor makhada National Immunization Awareness Month amasung World Breastfeeding Month ka mari leinana routine immunization and vaccine preventable disease BPD surveillance
antenatal care ANC and registration amasung breastfeeding continue medical education CME workshop ama ngasi Kaksing lamdongda leiba Jiban Hospital Kaksing Mipunsang auditorium da pangthokre tharam aduda Dr. N Nabakeshwar gynecologist thabaktagi potharaba chief medical officer Chandel amasung Dr. Y Manichandra pediatrician thabaktagi potharaba Manipur lengaki additional director health anina mayai tangbal lauduna akhang ahi Dr. Singh na tongan ba hiram singda wangang ki Ima South East Manipur gi Dr. Singh ngasi workshop ki wangang noising oina Dr. KSS Memcha State Immunization Officer Government of Manipur na routine immunization hai bahiramda Dr. Dauko Apau Surveillance Medical Officer WHO Manipur na Vaccine Preventable Disease Surveillance hai bahiramda Dr. N Jibalanta Jiban Hospital Kaksing na ANC and importance of early registration amasung Dr. Y Joseph pediatrician MHS na breastfeeding hai bahiram singda wangang ki Janims Hospital gi Department of Pathology na Manipur Society of Hematology and Transfusion Medicine ga kusamana sinduna nomagi oiba floor cytometry workshop ama pangthokre Hillside Hospital by Blessed Healthcare da pangthokiba tharom aduga mari lenana workshop adugi organizing secretary Dr. RK Banusri na phongdorakpada floor cytometry gi matangda mamuttana khangnaba workshop asi pangthokpani Flow cytometry haibasi blood cancer diagnosis ki yamna advanced oiba technique amani blood cancer makhal khaidokpada flow cytometry asina natrabadi khaidokpa ngamde loinana blood cancer naraba mioi amana naba faraba matamdasu masada blood cancer cell kayam yauri haibadusu flow cytometry na khanghanba ngami workshop aduda saru yakiba participant khudingmakna flow cytometry gi matangda hena mamutana khangba ngamlagani haibagi thajaba thamni hainasu phongdoki workshop aduda medical College ahumdagi participant kumathoina saru yakhibaga loinana India gi tongan maphamdagi lakpa resource person singna hiram adugi matangda wangangki or flow cytometer have a light sigi maramda khangadabani asi karam haina report tawgani karam haina flow cytometer amada sample se run tawgani kamaina cancer cell ase masak maming khangdokani haibasi akhoi tawdaba yadaba mathau oigadabani haibase khallaba matunda akoina workshop ase tawjabani All Kha Kangle Students Union na Maheroi Khunai gi yaifanaba pakhalakpa thabak singi manung channa Kaksing gi yamna maru oiriba office kaya leiriba JEO Kaksing MSPDCL office Agriculture office Practicing Junior High School SP Kaksing Dai Kaksing gi changpam oiriba lambi gi nak Yesing asi matam kaya sendok pidana lakpadagi yamna songjinglakpana maram oiduna khudongchadaba kaya mayok narakpadagi ngasi union asina shinlangduna social service ama pangthotuna lambi asi sengdokre ngasi pangthokiba social service aduga mari lenana union asigi general secretary KSS national na phongdorakhibada mahiroi kaya gi changpam oriba lambi asi matam kaya sengdok pidabadagi napi yamna songjinglakpada asuk maru Oiriba lambi asi chatpada hangoiba faunare numidangi matamdasu napi shombogi khudongchaba lauduna naha kayana lambi asida nisha safam oiduna leirabani asigumba kaya asi urakpada lambi asi maheroi khunagi khanduna sengdoktaba yade tarutanana thamdaba yade haibagi pandamda ngasigi social service asi pangthokpani haina phongdoraki mahakna makha taraduna haikibada ngasi pangthokiba sida Pangalgi Laushingi Amadi Selgi Tengbang Pibi Rakiba Social Worker Philanthropist KSS Kennedy DZM Kaksing Division SP Kaksing Ravi Jewelry Gi Provider M Ravi Singh Amadi Gari Gi Mateng Pangbibada Natana Masamak Nagtuna Saru Yabirakiba Kaksing Municipal Council Gi Caretaker Chairperson N Sanjay Kumar Ward Number 4 Gi Councillor M Sanahal Devi P Sanahal Devi Loinana Dai Kaksing Gi Oja Singbusu Thagapa Phongdoraki Aksuna Maheroi Khunai gi yaifanaba matam gi oiba thabok thauram sing paikhalakpadasu makha tana miyamna tengbang biu hainasu appeal taraki Chariba lambela si aduki yamna maruoiba Kaksing da like aduki yamna maruoiba lambela mani hariba lamben sida kogi Kaksing Diet Center gi training mayam amachu chatli bani hariba lambel sida Kaksing JEO amadi
practicing junior high school ki satra satri chalibani amadi MSPDSL gi office ama sun leibana maram oiraga mafam si yamna maru oiba lambel ni tawboda bo hairi ba lambel asi yet oi sida na pi se duki matik songi bana satra singda hangoiba hainada ba phawre ko gi songan badagi ngasi koi aksuna silaga ko gi social service ase pangthok sabani Angan Jing Ikopa Kaksingda ngasi Indian Red Cross Society Kaksing Brass na host oiduna Exchange of Knowledge and Information Program ama Sunday Eco Club ki Sunday kuding leptana sitharak liba thabak thorom singalwina na pangthokre program adu Indian Red Cross Society Imphal West na organize tawbani thorom loisilakpada Ikopa ki kha thangba saruta uchara sing thaki Anoba technology kaya ama tholaktuna miyamda khangan uhalabasu cover paujel JSCD khunai asidagi mutpa nairoi haina Rajya Sabha gi MP Leisemba Sana Zawbana phongdorakli wapam asi Manipur Hawkers Association na senduna association asigi nifu humdoi shuba Hawkers Day gi tharom ama haying khongbal Ufong yumpham da leiba laning thau sana mahi sanglen da pangthokiba tharom aduga maril inena phongdokibani tharom aduda Manipur Hawkers Association gi president Wangkhem Ajit laning thau sana mahi temple board ki member secretary Maisnam Sivadatta Luwang su saru yaki tharom aduga maril inena tharom mapugi warwal piraduna MP Sana Zawba Leisemba na hai hauze platform kaya ama chakhalak labasu pauche gi paujal asidi khunai sidagi Thadok na lap na chapa ngamoy mutpasu nairoi hauziki honglakliba new technology na piba ngamoy hawkers sing na khunai asida kari thodang lauri haibadu miyam na khangfam thoi ahing nungthil nongju nungsa khaktana hawkers sing na yumthong khudingda khabar asi thilakadori bani aina tawriba sifam asida mai pakna tawgani haibagi wakalon isa isada chengadabani Aigi sinphamda isana ikairagadi khunai asi maning halakadoribani isana isagi tawriba sinpham asi ikaifam thokti ningkiba hanba yade haina achepa wakhal chengadabani hawkers singbu miyamna hena masak khangnaba khudong thiba kaya thoktanaba hawkers singi uniform ama thamba mathau tai amadi athapa lamdagi lakpa hawkers singi nong churakpada khudong chanaba mafam chaba Punfam ama thamba yamna maru oi mafam chaba lam ama leiragadi sana ba hotnabada angamba mateng pangani haiba wafam su thamki khabari ba chati oper koi ka har kan kai da bema koi ki price da mal kan masi oker sing da giwana pe hiram khudi mak taw masi ki kai bi se ai da tawjeri masin bam sida ai lupa thona Nupi thona ai sinbam sa ai mai pa na ai habak tawda ni habisi hek lai ni ba kai ithi ki lum na na ai ni makot dura lu na na ni mon aram ko tawda na ko sum base tawda da ni kai kuna si manu sa kana Wangkhaida leiba X Fitness Gym gi taramairak suba foundation gi thoramga mailenana Baroni Chingda hoi char kaya thakibaga loinana Wangkhai Community Hall da L Daneshwar Singh Deputy Director Social Welfare Department Government of Manipur Yumlembam Sunanta President X Fitness Wangkhai amadi Wairati Kanta X Councillor Ward number 19 na atuba Mithulen Singh oiduna achomba tharom amaga loinana gym asidagi sanaduna competition singda mai paklakraba sanaroi singda achamba kudol pot tambagi tharom ama pangthokre tharom aduga mari lenana fitness center asigi president Sunantana phongdolakpada fitness center asi lekai asigi hawakliban naha singbo Masamawu phaba miwei amamam ohennabagi pandamda linkhatkibani center asina ngasidi lekai asikhak natana thangnaba lekai sing amadi arapa lam kayadagi laktuna sanarakpa asimakna fitness center asi linkhatkibagi mahai yale haiki mahakna makha tarduna sana khotnabagi lamda apikpa lam ama oirabasu ekhoigi lu tongda chusinduna leikraba ipa ipu singdugi haithoi singthoiba sarit saratna malengri thakta mafam ama kanba ngamlibani adubu lamdam asina golden triangle gi manung chanba oibata natana drug ki business chaungna tauba lam singa yumlom naba leibak oiruba asina ekhoigi khwaidagi laibak thiba oire haiba wafam sing phongdolakhi Nomagi oiba lemna laying bagi kem ama Unicef Oil India Limited Manipur Lengaki Directorate of Health Services Naharwar Club Kangmong amadi MPCC Kisan Committee gi
Chairman Laisram Nanduna Khusamna Sinduna NCK Kangmong Mais Nam Maningda ngasi pangthokre. MPCC Kisan Congress Committee ki Chairman Laisram Nando Naharwal Club Kangmong Advisor Ajikumar Moirangcha amadi atei thomi singsu saru yaduna layeng bagi thabak adu haudoki. Tharomduda Dr. Ahumna lemna layeng bagi thabak pangthotuna Kangmong gi miyoi chahumlom lemna layeng baga loinana mathau taba test kharasu lemna pangthoki amadi hidat anthak singsu lemna piki. Laisram Nandona phongdoki bada konthau kendra gi matai oiriba Kangmong khul asi Manipurda thokliba irang asina maram oiraga narak yelakpada awaba kaya Mayok Nabana Mapam Sida Lariba Kunja Singi Ana Ayek Yauba Singda Mateng Pang Naba Pandamda Tharom Si Pangthokpani Haiki. July Thagi Kuntarutagi Hauduna Kunipan Pauba Kolkatagi Netaji Indoor Stadium da Pangthokiba Nipan Suba International Karachi Championship da Manipuri Mahal Sinduna Sanaba Yauruba Amadi Medal Lawrakraba Sanaroi Shingbo Opagi Tharom Ama Ngasi National Sito Rio Karate Do Academic na Sinduna Manipur Press Club ki Thangjing Hall da Pangthokre. Sanaroi Shing Opagi Tharom aduga mari lenena National Sito Rio Karate Do Academy India gi Advisor Mohammad Halaudin na phongdorakpada Karate Masana Shida Sanaroi Shingbu Thawai Hapiriba Sanaroi Shingi Mama Mapa Amadi Lamdam Asigi Sanaroi Shingbu Yokhatpa Pamyo Shingbu Thagatpa phongdorakhi. Loinena Masana Shida Mai Paktaba Yade Khanduna Sanariba Sanaroi Shingi Thaudang aduna ngasigi Mai Pakpagi lambi asi lakpani. Manipur imagi tampaktagi thokiba sanaroi khudingmakna masagi haishingba kaya uthoktuna lamdam asigi mingchat puraktaba yade khanduna thawai khubakta haptuna sanakibana medal kaya laurakpa ngamlibani makha tanasu sanaroi shingna ninghanaba tawdana lamdam asigi mai pakpa puraknaba hotnabiu hainasu phongdokhi. Students Union of Kanglei Park Sukna Sinduna Tararak Suba State Level Spelling Competition ngasi state asigi mafam marida center oiduna preliminary pangthokre. Bisnupur district ki oinasu Mangolngami College Ningthaukhongda center oiduna class 5 to 7 category A amadi class 8 to 10 category B haina category ani thokna khadokuna pangthoki. Bisnupur district ki oina category A gi oina school kunmari gi mahairoi Chamli Yankai Taruk amasong category B gi oina school kunmanga gi mahiroi Chani Humfuma na saru yaki. Consumers Club Manipur gi Kuntrahamdoi Suba Foundation gi tharonga mari lenena consumers right ki matangda miyam de awareness pibagi tharom ama Ithai Beres ki community hall da ngasi pangthokre. Tharom aduda consumers Dispute Redressal Forum Manipur ki former President C.S. Narendra, Consumers Club Manipur ki President T. Phulchan Sharma, Thanga Apunba Imalu ki convener K.S. Thambal Mana Amadi ATAMPO ki advisor Ima Lenung Shina Mathang Sitna Athoiba Minthok Nesin Oina Saru Yaki. Thorom adu pangthokibagi matangda T. Phulchan Sharma na phongdorakhibada thorom asi Imphal Mayoldagi lapna leriba Ithaida laktuna pangthok libasigi maru eba maramdi thokliba irang asina maram oiraga red zone oiba mafam sing asida miyamna nomagi tangai fadana changba potlam singi mamal karbawala sing amadi dukandar singna yoning mamalda hena yonduna micham miyamda awaba kaya piriba sida Consumers Club na miyamda bab tahanbaga loinena pot yoliba singna namthak tarok labadi Kanada wakat kadagi haibagi matangda miyamga punna tharom asi pangthokpani. Lamdam sigi miyamda Consumers Club na wanaraba matam sida nomagi tangai fadana changba potlam sing puraktuna ahongba mamalda miyamda phanganaba tawragani. Makha tana atei district singdasu Consumers Club na irang chaithengna hena awaba mayoknariba red zone oiba mafam singda chatuna awareness ki tharom sing pangthokani loinana ahongba mamalda potlam singsu miyamda athubada phanganaba hotnaragani haiki. Mafam asomda leiriba miyoisingda aikoina maman tangna pochei leiribasing asi karamai tawna ahoma mamda phanggadagi haibadu aikoina sidagi hangraga aikoina akoi official sing khanara matungda aikoina pochei sing adu sida poraga aikoina hona phangnaba akoi hona minanabagi kurung chab longnabi jangta aikoina masidaida ithai sida laktuna aikoina program sing si pathok chabani
Numit Kuntrani Chupna Satharakpa Theatre Training on Moirang Parvat Tradition 2024 Luishinbagi Thauram Palace Compounda Laiba Ibu Yama Shumang Leela Sangneda Pangthokre Manipur State Shumang Leela Council Amadi Theatre Mirror Manipur na Sinduna Pangthokpa Thauram aduda Laning Thausanamai Temple Board ki Member Secretary Maisnam Sibadata Luwang Manipur State Kala Academy ki Deputy Secretary K Rajumani Amasung Manipur State Shumang Leela Council ki President Laisram Tombana Athuba Mithungnen Singh Oina Saru Yaki Ngasigi workshop aduga mari lenana Manipur State Shumang Leela Council ki General Secretary Y Nila Chandrana haikibada Chahi kudingi tha ama chupna pangthokpa theatre training workshop asi tawdaba tarabadi sikhibaga manarani khanduna irang leirabasu leina pangthokpani theatre workshop asina tongan tonganba theatre gi lamda saknairaba oja guru kaya lagduna nauna theatre gi lamda khongdarakliba angang singda takpi tamiduna theatre asibu mukhidana ba honabani tha ama hena satharakpa training program asida trainers sinna tamlakhiba lila macha moirang revolution ba numit asida Tangkak Naina Sanagani. The training program asida Nuthulgi Sarukta ICCR Government of India gi Munis Tourism Department gi Director W. Ibohal Amadi MSSLC gi Lifetime President PS Gunachandra Sarmana Athuba Mithungen Oina Saru Yaduna Angang Singi Oiba Moirang Parva Amadi Lila Macha Sing Mathang Manau Naina Utki Ngasi workshop aduda Saru Yakiba Trainee Marifutara Henbada Certificate Intokpaga Loinana Trainee Singna Sanaba Lila Macha Amadi Moirang Parva gi Tangkak Anina Chingba Kayasu Utki अखोगी लाइफटाइम सेक्रेटरी कोई संगेनाते एकेडमी अवार्डी सौराकपम याम हेमंतना कोई प्रोजेक्ट डायरेक्टर ओइबनी अदुगा कोई जनरल सेक्रेटरी मोइना मयाम लाक्तना मीडिया गी अदुगा तोंगान तोंगान मरी लेनबा अखोगी इलेक्ट्रोनिक ब्रेन गी लाक्पिदना अखोइबु मणिपुर स्टेट सुमांग काउंसिल बमदी थिएटर मिरर अनिबु मियाम दा पाउ पिनबगी दमकता हयेंग मियाम दा पाउ येंगनबगी दमकता अखोइबु सपोर्ट तौबिबसे मसिगी दमकतासु तौबिमल खंबु सरी Chahi taragi manungda amukta thengnadriba mawongda lebak miyamna ising icha ahomlak mayoknakre hanjan hanjan amang ata thokpana lengakna thadarakpa loan singbagi pangal leitre ngami singi awaba yengbiraga Manipur government na primary borrower oiraga ngami singna lauruba loan lengakna kopiu haina Joint Action Committee for Fishery Cooperative Society of 4 districts of Manipur gi convener Konjengbam Navachandrana appeal tarokli ngase Manipur Press Club ki thangjeng hall da pangthokiba pawgi mifam amada wapam asi Navachandrana phongdokladuna hai Imphal East Imphal West Bisnupur gi farmer chama Humdoida Cooperative Society na loan thadai loan asi Manipur State Government na primary borrower oiduna NCTC Delhi na register cooperative ki makhada kumjali sing ani kulumdoi gi September thada loan gi senthang kaitharakpani adubo loan asi hek phangbaga ngami singna invest tawduna nungaiba sa amada honarakpani adubu laibak thibadi haukiba chahi tara asida amuta thengnadriba mawong amada chahi asigi ichao asina ngami singda amang ata kaya mayok na halli ngami singna thadakiba margin money dagi chada Marifutara fawbo mangkre handak thagi nongju asisu lepagi mami udri masina maram oiraga loan singbagi sakti leitre upai leitraba thawai thabagi phibamda laklaba farmers singi yengduna lengakna loan asi kopiduna amuk hanna hanjanaba upai thibiu haina mari lenaba singi pokning chinchinlakli Manipur la ki society primary cooperative society singse hingba ngangani adu natrabadi ekhoi primary cooperative society singsi kano se asa se andaki 2024 da chauriba thangna chauriba flood sina koi gi asa kodam ka hele aduna ekhoi se ajik suicide to gada bada ngai re koi yam na matha sana ngasi gi press meet asi tawjabani punamaku thagat Thanga Karang Bamo Lekai Dagi Chahi Mari Khaktangai Ribi Nupi Macha Ama Moirang Community Health Center da Pukhatlaba Matung Ngarang August Kunmari da Lekhidaba adu hospital adu da night duty taramba Dr. Ningthina Yengdabana Thokpani Chatliba tha se kulumdoi amadi Kunmari gi lona ba hingda night duty oina taramba Dr. Rai Chandra gi mathakta matik chab action lokhapiu haina Lekhidribi Drabagi imung manunggi makaidagi akan bawa pam thamlakli wapam asi ngasi Manipur Press Club ta pangthokiba pamui sing unaba amada Lekhidraba angang adugi makhura ningthaujam
Ningthaujam Joychandra Phongdokhibani Mahakna makha tana phongdorakpada tha asige kulumdoi amadi kunmarigi lonaba asida laikhidraba angang asi moirangi CHS da pukhatki hospital adu yobaga ahingi pung ama khara hele hariba pungpham asidagi hospital aduda duty tariba singda angang asibu ningthina yengbinaba imung manungi maikaidagi wafam kaya thamki adumapu duty tariba sing aduna drip ama kaptuna karisu taroi haiduna ahing chupa thamki ahing duma lelaba matung morning duty taba Laklani haiduna ayuki pung tara makai taba matamda Dr. Naresh laktuna angang adu ningthina yenglaba matung Imphal hospital da pukhatnaba wafam thamlakhi amadi pukhalakpagi rambida angang asi laikhidabane tasengna laikhidraba angang asi nimittuda moirangi CIC da night duty taramba Dr. aduna seksindabadagi ningthau jam tondongi machanupi asi laikhidabane asigumba thodok asi makha tana thoktaba Lamdam asigi leiriba mari leinaba singna naiditi taramba Dr. Rai Chandra mathakta akanba action lakhoipiu haiba wafam phongdokhi adusu haidi farakani harga dum namchanna thamaga angang se hat paneba adu tadi Dr. sigi mathakta Dr. Rai Chandra sigi mathakta Manipur da leibiriba tabiriba miyam khudingmakna kari to action do topiu matung da thok taningagi ado Dr. Rai Chandra gi asoibuse asini Imphal iski Bamon Kampugi nifuhumdoi Leitam lokol mayamna kongsa lokol haina khangnariba lafom asigi akoibada yum kaya sajunna bahotnariba si mailinaba authority na mieng changbiu haina kongsa lokol gi lapu singi maikaidagi taksilakli ngase Manipur Press Club ta pangthokiba pawgi mifam amada mayamgi mahus sinduna kongkham romilana wafam asi phongdol aduna hai kongsa lokol gi akoibada yum kaya sajingani haina tawribasi tasingna laibak thibani yum sajingani haina tawriba mafam asi kongsa lokol da lau uriba Laumishingna Nongching Churakpa Matamda Mayamgi Oina Lausing Yenanabani Haina Tamba Mapamni Hariba Mayamgi Oina Lariba Mapamasida Yum Sajangani Haina Tauribasi Kanagumba Karana Masagi Kudong Chaba Amadi Sendan Lambirom da Junction Labra Haibagi Jungnaba Lady Masigi Sumatakta Lokola Sigi Palkaya Temkaiduna Amadi Uwayan Tatpa Kaya Tarokpa Sina Jingdi Taktarakpa Lengang Amadi Nungchang Asina Lopom Singda Chentherakpa asinasu Laumishingda aduki matik awawa mayoknari maram asina kongsa lokol gi akoibada yum kaya sajingani haina tawriba asi marilinaba authority na mieng changbiduna kongsa lokol asi kannaba hotnabiu hairaduna lafom asigi Laumishingna lokol asibu kannaba hotnaba matamda kanaguma lup natraga organization na khut thinjinbiraktanaba appeal su tawki Kamjong District ki Kasum Khulen Subdivision ki Manung Chanba ke Asang Khulen Azada Leiba Stress Center ke Asang Khulen Aza Kakana Sinduna Miyamgi Oiba Emergency Meeting ama Lakliba September amagi Pung Tarada Pangthoklagani haina Stress Center asigi Secretary Hais Isaac nangasi Press Thadorokpa Cherol amana hairi Cherol asina hai Ukhulgi Hungpung Pastor Hall da pangthokadaba mifam aduda hena mapangal leba development committee ama ohenaba block khudingi anawa member ani hengatnabagi matangda stress center kaka amadi jingsofai chorogi marakta cheliba Maklang River mathakta RCC bridge ama sanabagi matangda electric water supply amadi mobile tower gi matangda model town kaka ICP police outpost gi matangda aduga maru oina SDC SDO office ama thamanna badimagi matangda yamna kupna khanani hari mifam asida trust center kaka gi mipum khuding makna saru yabiu haina su cherol asina appeal tarokli Ngase nungthil pung mari taba matamda Bapurada leiba JNN office da Jananeta Irawat Memorial Trust Jimeki Executive Body Members singi oiba mifam ama Jimeki Lifetime President Dr. Chandam Kamal Singh na mifam mapu oiduna pangthokre mifam aduna handak chahi asigi lamyamba hizam Irawat ki tharom tha ama chupna Irawat tha haina pangthokpa haina warep lokre Pangthokadawriba Irawat tha asida leibak ningbai sareng sangnamnaba social service amadi angang singi lai yekpa sangdanabagi thorom sing pangthokani hari thorom ase pangthoknaba mioi tarana saba celebration committee amasu semki committee asigi chairman na A Manmohan Singh aduga convener na M Romeo Singh
co-convener M Santabu hapki mifam asi mapung fana pangthotuna amadi maru eba warep kayabu lauduna mifam mapung phan khibagi damak mifam mapuna thagapa phongdo khibaga loinana ngasigi mifam loishinki Commander Fox Sukar hat khibagi Laman kumbagi oina matang sathagadaba eteki ahamba etek sathakre haina Hezbollah na haidi Amaromda Israel na haikibada Northern Israel da Hezbollah na etek sathanaba sem sari haina khangle amadi Southern Lebanon da air strike sathakre October da Israel na Gaza da landa khrabagi matungda ngamkhai lana Israel amasung Hezbollah na laman khumnabagi etek matang thanari Lebanese group na haikibada Katyusha rockets sahum kun Israeli military base amasung barracks da kapsuduna etezatapre Israeli strikes na Lebanon da chathabana border area dani hari border area sing adu hausitive military zone ama oribani Hezbollah na etezatharakani khangbadagi Israeli singbo ngangthoknaba jet bombing tawduna southern Lebanon da bomb haithakre hari Hezbollah na missile amasung drones na etezatharakani haiduna chekshinnaba Israel da pung nifunipangi emergency lauthoktuna miyam da khanganki hari Sanabagi Pau District Kang Association Juri Bam na Sinduna Baupuragi Lamlen Community Hall Kam Kangsangda Juri Bam Amadi Kasargi Kangloi Mapana Saru Yaduna Sanariba Taramathoi Shuba Asangbom Lakiton Debi Memorial Mixed Kang Tournament 2024 gi ngasi sanakiba quarter final super group league match da Kasar Kangkhutna MITL bo Panjal Tara di Nipanda Maithiba Piki Lakliba August Kuntareki Nungthil Pung Amat Taba Matamda Aroiba quarter final super group league match da Kasar Kangkhutka MNC ga sanagani Aroibada Maruiba Pau Amokan na Pizari All Manipur Working Journalists Union Amzugi Golden Jubilee Tharamgi Mari Lenana First Journalist Shooting Competition Pangthokre Anauba technology kaya tholoklabasu khabar paujal se asidi mutpa nairoi haina MP Leshemba Sana Zawana haikre Consumers right ki matangda awareness program pangthokre Loinana Hezbollah na Israel da laman kumbagi attack sathaba haukre Matang asida image padam thanok chabalo shinjari mi eng tabiri basingbo amokan na kurumjari